अहानबदा मरुबा पाउ इंडिया की सेलियेक्ता मयेक कुंतरेट की मयेक हापननबा थौरांगलिबा मणिपुर की मपानदा लेरिबा मैतै सिंगना पुकनिंगदा पेंदबा फाउजै अचुंबा मयेक अमा लैपटॉप मिनरगा चटपना हेना खुदोंग चाबा ओइगनी हाइना अहल 12 अपोकपा मरुपना फोंदोक्रै अनौब प्रोजेक्ट सिंह पुरकपदी लायरदना कांग्रेस की मतमदा सेमगलंबा प्रोजेक्ट सिंह बीजेपी ना लुचिंगबा ngasi लैंगा असिना संगाबा फावबा लुशिनबा ngamdri हाइना CLP लीडर ओक्रम इबोबिना हाइक्रै अमदी सेड असिगी ओइना हौखिबा पुंग कुनमरीदा मियोय चहुमगा मरीफुतरेट नौना पॉजिटिव ओइक्रै मियोय मरीना लेखिद्रै खुरुमजरी ELITETV न्यूज मेंग ताबिरिबा सिंबो एलिजाबेथ ना तराम नौचरी मियामदा मपुंगोइबा इपाउ पिजाद्रुंगै मांगोइनना कोविड-19 गा मरी लेनना लैंगाकना पिरिबा SOP सिंगाकना चटपिनबा खंगनजरी मियामना मतम पुंबदा मास्क उपिबा खुदसा सेंगना हामदोकपिबा अमदि मी अमगा अमगागी मरक्ता फिट तरुक लापना लेबिनबा खंगनजरी मसीदा सुनतना कोविड-19 की वैक्सीन सेंग मतम चाना कापथोकपिदुना लाइचदा सिबु लांथेंगनबदा अदोम अदोम सु थौदांग लौबियु हाइना ELITETV की माइकैदिगी मियामदा अपील तौजरी हौजे मपुंगोइबा पाउसिंग संदोकना पिजरी नुमित खरागी ममांगदा राज्य सभा की MP सुओरिबा मणिपुर की निंगथौ लेसेंबा सना जावना इंडिया की सेलियेक्ता मयेक कुंतरेट की मयेक असिना हापननबा थौरांगलिबा सिदा मणिपुर की मपानदा लेरिबा मैतै सिंगना पुकनिंगदा पेंदबा खजिक फाउजै अचुंबा मयेक अमा लैपटॉप मिनरगा चटपना हेना खुदोंग चाबा ओइगनी हाइना असम की हाइलाकांदी डिस्ट्रिक्ट की मनुंग चना लेबा लाइशम खुन ममांग लेकाइदा लेबा हौना संगदा फमखिबा पाव की मिफम अमदा अहल 12 अपोकपा मरुपना फोंदोक्रै पाव की मिफम अदुदा अहल 12 अपोकपा मरुप की लुचिंग हन ओरिबा नारिया अमुसना नसु असुमना फोंदोकहि मदुदे बिष्णुपुर कोर्ट ना येलहौ मयेक असिना असेंगबा अचुंबा मयेक नि हाइदुना वर्डिक पीरबा मतुंगदा प्रेस मीट अमा तौनबा सिनखिबा मतमदा खुलाई पाइबा सिंगना अथिंगबा पिरकपदगी वा ngankhidabani मसी मतुंगदा चही 10 फाउबा मैतेगी मयेकी मरमदा कना अमतना करीगुंबा अमता तौबा यारोय हाइना अथिंगबा पिरखिबदु यामना लाइबक थिबनी महाकिदमक नौमै मरु अमा खाकली हाइना खिबा पिरखिबदुसु यामना नुंगाइते मखोइना पेपरदा चही 10 करीगुंबा अमता तौबा यारोय हाइना फोंदोखिबदु ngasi चेक्सिना थमली हाइबा वफम सिंग asi फोंदोखि पुनमकी खोगी सागी पुनमकी लाइसेंदा पिबालदरो मदनो फंगनी हेरमनी मदि चेदो खोरे को थमजरी कना युमना करी करी मको येलो में फंग हेप्स मितेली बादु फंगबदा खोय थबजरी अमु को कन्न थिजरी को बाय दिस टाइम मी खर लागतना माइ नबी खर लागतना दि लाइलेखा तारे आइसनना तवरगा थवन तवरगा कोनुंबे हसन थमिरमे these are the things that are going on no maramduna ko loy na masi haidong ningge lai singna saugani ko shodong ki yeng na masi ko thamjering de kana busu asum modo malem da akham ma yama ma le mo khoine le pado aduma yazekan पावगी मिफम अदुदा अहल 12 अपोकपा मरुप की थौबु लाइशम अचीबना फोंदोखिबदा मैतै लेबागता चलिबा मयेक कुंतरेट अमदि लाइनिंग हन नाउरिया फुलोना थंबिरंबा मैतै येलहो मयेक हारिबा मयेक अनियसिगी चयनबासी मतम सांगनादगी लाई चयनबासी मतंगदा मणिपुरदा लेरिबा मतम मतमगी लैंगाक सिंगदा हाइजदुना लाई मैतै येलहो मयेक असि मैतै ये असेंगबा मयेक नि हाइना बिष्णुपुर डिस्ट्रिक्ट सिविल जज की कोर्ट पनखिबा सुट नंबर 15 ऑफ 1998 की जजमेंट पीक्रबनी अपोकपा मरुप हौना संगी माइकैदगी इंडिया की ऑनरेबल प्रेसिडेंट दा 10 December 2018 दा पिसिनखिबा चेरोल मैतै येलहो मयेक असि मैतै की असेंगबा अरीबा मयेक नि हाइना लाइनिंग हन नाउरिया फुलोना थंबिरंबा मयेक असि रिकॉग्निशन पिबियो हाइना हाइजरुबा मतमदा ऑनरेबल प्रेसिडेंट ऑफ इंडिया ना अथुबदा एप्रोप्रिएट एक्शन लौनबा मिनिस्ट्री ऑफ कल्चर एंड मिनिस्ट्री ऑफ हायर एजुकेशन गवर्नमेंट ऑफ इंडिया दा अखनबा ऑर्डर पिरखि
Maram aduna India government amadi mari leinaba appropriate authority na asengba achumba ma puthoktri fawba India gi selyekta maitai mayek 27 script asi hapnaba thaurang tawbiganu haiba wafam asi pawgi mifamda makhata na phongdokhi Yelhaw Furup Singi Common Platform ama sagatuna apunbagi saktam ngaknaba honagani haina Kangleipak Students Association KSA gi nauna president oina khankraba Sukham Vidyanandana phongdokrai wafam asing asi MU gi Centenary Hall da pangthokpa KSA gi chahi yoiba mifam amadi session listing ni kunmathoi kunhumdoi gi thaupugadaba sing khanbagi thoram da phongdokhibani Nauna Taupuna Bakalabasing Adudi, President da S. Vidyananda, Secretary General da Thiam Johnson, Secretary Publicity da Tourism Rana Kumar Yauna, Executive Council ki Punamyoy Kunhumdoi Kankray, Thoramdu da Vidyananda na Makataraduna, Mahiroi Kunai Gidama KSA na Honaduna Lakli. Makhata nasu hena thaba kaya paikhanaba executive council ki mikpham kauduna wa khanaba horagani masida education sector da hana meeting thamlaga sports samadi art and culture dasu ahenba meeting changani loinana hauziki maheroi singna mobile phone da game sanabagi addict chuba horakli basidagi kana bathabak su paikhatkani haiki Thauramadu da UCM gi president Joy Konthauzam na haikibada Isagi lamkai mangdana ba honabada lamdam sigi miyam na saruk yamina se mahiroi loop asigi thomi sing na su khutta power pairi bani haiduna miyam gi case ta yausin bagi thabak su tawroi si haiki 2023 phawbagi thaupu minagadriba ai collection amato bigi lising makhada ikoi lamdam sida leiriba mahiroi khunai gi damakta ikoi lepa leitana ikoi thabak pangthok jagani masida ikoi mahiroi khunai gi thabak khakta natana lamdam sida leiriba ikoi gi yellow furup sing gi apunba common platform ama semgat namina ba loinana ikoi yellow furup sing gi apunba gi saktam si ikoi punna ngakmina nana bagi wakhalonda ikoi ahenba mieng sangna kana thabak tawjagani aduga lup asina mahiroi lup ama oina 2021 dagina 2023 phawbada pakhat kadaba thabak thorum sing adu ikoi athuba matamda KSA ge executive council ge mifam ama phamla kanda lebak mayam khangna ikoi ma tangkak naina ikoi lautok jagani hariba anova office bearer sing asana miyam gi damakta thau pakhat jagani haifum si thamjage Hoigi hauji sayenariba boundary gi fencing ase masi waroisan ama poraga athubu matamda aikoi fencing ase khabiyu waroisan poratri ge dei madu khadanaba ngasi gi external affairs minister da aikoi united committee manipur gi site gi thamjari aduga aikoi athubu matamda ngasi nong nini sida aikoi memorandum draft tawbul loijare aikoi memorandum se united committee manipur na aikoi gi ngasi gi external affairs minister oriba respected RK Ranjan amadi manipur gi chief minister hauji ji manipur lenga ki chief minister oriba dango birendra su yauna aikoi adugumba memorandum adu piraga aikoi ngasi gi iramdam gi pai puna thambiram bangangkai singse ngangmin si haiba wakalun adu makoida aikoi phamin nagani habto miyam da thamjari Anova project sing purak padilayardana Congress ki matamda semgalamba project sing BJP na luchingba ngasi gilenga asina sangha ba fawba losinba ngamdri haina CLP leader Okram Ibobina haikrai wafam sing arang Hairok Block Congress Committee na sinduna Morang Them Ibotombi Memorial Complex ta pangthokhiba Indian National Congress ki monthly mass enrollment program gi thoramda athoiba mithung gi warol piraduna Okram Ibobina phongdokhibani O Ibobina makhata na hai ngasigi BJP lenga asana Congress ki matamda paikhalamba thabak thauram kaya amasu atamnana loisindana thamli Hairok AC khaktada ngasi paikhale hariba thabak thauram kaya Hairok Higher Secondary semgaliba Engineering College semgaliba pumnama Congress ki matamda purakhiba ngaktani haraduna Minister amasu laikhraba Hairok AC ki MLA na Hairok ki anongba project scheme ama fawba paikhale haiba leitri Hairok miyamna BJP bu para tampisi Congress bu nungsibiu haina phongdokhi Manipuri was my police station one of the best police station in the entire country. Bharat Kumari was a very powerful police station in the country. Even Narendra Modi has told us
ꯙꯤꯔꯦꯟꯅ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯔꯥꯙꯦꯁ ꯌꯥꯝꯅ ꯇꯧꯔꯤꯕ꯭ꯔꯥ ꯋꯥꯁꯦ ꯑꯝꯇ ꯍꯪꯕꯤꯌꯨ ꯃꯣꯏꯗ ꯑꯩꯅ ꯍꯥꯏꯔꯒ ꯑꯝꯇ ꯍꯪꯕꯤꯌꯣꯕ Manipuri leibak miyamna lepkadabani chahi 15 Congress Manipurda lengak paringaida tawramba chawkha thaurang seng ngasidi BJP lengak na manghalle Center da Narendra Modi leiraroi Manipurda su lisingani kunithoi gi general election matungdai Biren gi lengak su leiraroi haina Jairam Ramesh na fongdokhi ngasi BJP dagi miyoi chani ga yangkhai Congress ta yawrakhraba matung punna hauzik fawbada miyoi lising amaga chani yangkhai Congress ta yawrakhre haina M Okendrona miyambu Hagat wahai pire duna fongdokhi ngasi gi thawram aduda hanagi Chief Minister Okram Ibobi hanagi Union Minister masung AICC Manipur gi election observers oriba Jairam Ramesh hanagi Union Minister amasung AICC Manipur gi in charge supuriba Bhakta Charan Das AICC gi social media gi National Convener Pranab Bacharajini CWC gi member hanagi deputy CM Gaikhangam amasung MPCC gi luchingba kayana athoiba mithunglen sing oina saruk yakhi Kalapahar outpost sa hauzik lariba 9 IRV amasung Kangpupi Police Station gi apunba team amana ngarang numidang gari sing achat awok sing check tawbada number thadaba Maruti Swift car amadagi opium kg ahum phagat pangamkhrei 9 IRV gi commander inspector Manglemba Maitei amasung Kangpupi Police gi OC Henmin Thang Kipgyan amadi SI Rex Hautinlal Dongel na luchingba team aduna hariba Maruti Swift car asina chawrakna pung 8 makhairom tarakpa matamda Kalapahar romdagi Imphal tamna chingnaningai oiba mongda lakpada National Highway number 2 gi Taizang Bank KMC mapanda khamduna check tawbada hariba drug asi santhi machugi plastic khaw ahumda yomduna car manungda yauduna leramba thengnarakibani faraba driver adugi mamingna Ramesh Basnet chehi kuntramari apokpa Amar Bahadur Basnet laifamna Chandraman Kalapahar dagini hairi Mafam adumaktada driver adu police team aduna ain gi chana kanglon matung ina faraba matung Kangpopi police station da regular FIR case ma lokhatkre hairi Thaubal Kendra gi oina Waikhom Mani Girls College da hanglamba Community Home Isolation Center adu ngasidagi chalaiba loishilagani hairi Thaubal Kendra gi MLA Manipur lenga ki hanagi CM Okram Ibobi gi mithyeng makhada hanglamba CHIC loishinbagi thauramda saruk yakhiba Khangabo Kendra gi MLA O Surjakumar na hai COVID-19 laichada si hantharakpana maram oraga center asi loishinbani Kendra asigi manungdagi karigumba COVID-19 positive oiba yaraklabadi Manipur lengang na hangliba Wangjing Kodompokpi gi community quarantine center da oina lehelagani CHICSC loishilabasu ana layengi damakta puthok pushin tawriba ambulance ti makhata na mathok tawkhigani haina MLA O Surjakumar na makhata khi Center asi chalaibada akhiba kaya tungoinaramlaga volunteer oina mateng pangbirakhiba doctor nurse jila parishad pradhan councillor ward members sing amadi Thaubal Kendra COVID-19 aid ki volunteer singbu tobimal khangbot ki Thaubal Kendra gi lairiba patient sing haitara covid ki patient sing se akoi sidagi government chalairiba Kodompokpi COVID care center sida oina transfer tawjarani haiduna asigi tanda silojaraga koi information se media gi chinaw sing through the pizabane to huji ki oina kendra sigi oiba COVID-19 aid hype direct volunteer ne kolaiba me am sigi task force sigi makada ana aba kari ma yaura gadi transportation gi di koi ambulance kali gi mayam sing covid ki oiba transportation gi di adum chatha jagini haida sigi tanda silojaraga COVID-19 Task Force YVO Yai School gi maruoiba member ama oina pandemic asigi ahanba web tagi hongna achoba thongdang loramba Yai School hiruhanba laikai da leiba chahi 53 suraba El Amarjitna masagi anaba mana maram oiduna manung matam chadana leikhidabada Club asigi senior members sing loinana laikai asigi ahalaman singna COVID-19 SOP chana kanglon sing ngakna minute ani tumina leptuna madi leikhidabagi photo da leisukatuna leikhidrabagi mafamda ikai khumna ba utkrai
Task Force asigi Chairman Sorokhaibam Brajamanina Thauram aduga mari lainana phongdokibada yamna active oina pandemic asida mathau pangthokliba Task Force asigi yamna ichang thauna thabak thauram kayada mangzil dhana thabak tauramba volunteer asina lekhidaba sida mention ba ngamdaba awatpa amadumak lehoragani mahakna lekhidaba sida Task Force asigi maikhidigi thamoi sokna awabu phongdokpaga loinana imung manunggi awabda sarukyari haiki Paugi meraktan ate mabrem tang lausari Ibema nangbu mobile da sanale anu kaidorge mi na manabi laije hoidi kari paramedical tamba sale habra kaino ado nangsu khara chalaga hangu sodana yumda game sanarga adwain sum laibido kanaroiba chak cha se lao ko Laizalai khibrota mo Madi Simsta Medical Tambasat Kine. ai kona mula age dadi Fare adudi ai ma la kan tamage ko. hoi chatlu khige ai lehorage ko ma misna ai khoi dela amira hoi nangna medical tamba satpado ai siawge na nang nakta hangmala ini yani adudi heng chami nawrase law manung changose admission open Sina Institute of Medical Science teams General Nursing and Midwifery GNM 3 years course 12% arts or science stream in confused to become a part of one of the most respectable professional career of all time 12% above duration 3 years 6 months BSc in Medical Radiology and Imaging Technology DMRI ultrasound MRI CT scan ECG X-ray BSc in Medical Laboratory Technology DMLT BSc in Operation Theatre Technology BOTT recognized by Indian Nursing Council New Delhi Government of India and affiliated to BSS Government of India. Please contact Sina Institute of Medical Science teams, Porompat branch, Porompat crossing opposite. Ichabu mahi tamhanba haibasi mama mapasingna machada piba ngamba khwaidigi chabu khudoni. Slopland Public School, biggest and the finest residential school, Manipur gi oina lemjaningai oiraba, mahi tamham ama oiriba, khwaidigi junaraba mafamda semgatlaba, CBSE the affiliate toba higher secondary school oiri. Ichasingbu admission tawidana mama mapasingna machada piba ngamba khwaidigi chabu khudol oibiu, ichagi phazabalam chak sajati ahombadu ubiu, Slopland Public School Khongjom. You are the future. School, a place where your future is carved. Exploring new ideas, spacious classrooms equipped with smart boards, well-stocked library, expression in art, educating young minds, even making stronger. This is where you start, cause it all begins with you. UNACO School, excellence in education. Saraswati Charitable Trust, BSc Forensic Science, BE Cybercrime Security, Diploma in Pharmacy, BSc Medical Laboratory Technology, BSc Radio Imaging Technology, BSc Operation Theatre Technology, Diploma in MLT, RIT, ODT, Dialysis Tamnabagidamak, Manipuri Mapanda Chatrabasu Yaragani. Manipur University da affiliate tawduna Pharmacy Council of India amadi Ministry of HRD New Delhi ne approved tawraba 100% job oriented oiraba Saraswati Charitable Trust pangaida course sing asi English ngani kunmathoi kunithoi gi session da tamnabagi damak admission hojare hena kupamol gi damak contact tawbiu Saraswati Charitable Trust pangai aikhogi contact number 9856 575 163 natraga 9402 233 554 Breaking matungda taramno chari makhataba pauda Thaubal Forest Division na Integrated Mega Tourism Development Cooperative Society Limited ka khusamna duna ban mahosab celebration listing ni kunma thoigi sarugamo oina ngasidagi Khongjom Mega Tourist Center gi tongan ba mafam singda uchara sing thabagi thabak haukrei Uchara sing thabaga mari lainana Thaubal gi ROS samungong na haikibada chahi asigi oina pangthokiba ban mahosab celebration gi sarugamo oina mahousa gi khal ngaktuna thamnabagi pandamda Mega Tourist Center asida ngasidagi uchara sing asi thaba hobani amadi center asida makhata na uchara sing thabagi thabak sing chathaki gani haiki
Taranithoi Shiba Manipur Bidhan Sabagi Mikhalgi Matam Asumasum Naksalak Pagaloinana Hairog Assembly Constituency da Congress Party ki worker kaya party asi Thadoklam Laga BJP da Yausinduna ACSC ki MLA Dr. Thokchum Radesh Yambu Sawatna Kray Ngasi Hana Congress Party da Bot Piramba Congress Party ki Miyoi Humdra Amasung NEIDP da gi Miyoi Tara Manga Punna Miyoi Marifu Mangana Magi Party Thadoklam Laga BJP da Yaropada MLA Dr. TH Radesh Yamna Harau Taramna Okray. Nauna BJP da Yaroklabasing adu 33/2 Mayay Kaithel, 33/5 Nongpok Sekmai Amasung, 33/10 Ukong Sangdagini, MLA Radesh Yamna Atienba Matamda Hairo Esida Paikaliba Chakwa Taurangi, Tabakaya Si Ubada Apienba Poktuna, MLA Sibu Sogat Panihairi. Thangna wa lehuri mayam se sahi manga da akoi mayam Mayay Kaithel ni mayam sina kari pambage kari tohonningbage haibadu faminna tana bira aingona pikhat pira kanda sei manga gi ai thabuk tu mayam ni tawjage hai wai kra sajaraga kaithel phajaba madi sabam thokra in khale mayai kaithel na ko kaithel bodal sabam thoya adu ngasi ai law thomi sne faide phajaba kaithel sangama sai da ina sage aina na dai thamrang ge asomdagi tribal sinau sin kumakpa pochei sira porokpa mayam somne sulakpa mayai oi ba kaithel ni na kaithel phajaba ma leiba dakar lei building oibra kari oibra phajaba kaithel amade ai sage hai wai kra sajaraga mayam puno koi khunjari State asigi oina haukiba pung kun mari da miyoi chahumga marifu taret nauna positive oikray miyoi marina laikhidray COVID-19 common control room dagi thadorok par report amaki matung inna haukiba pung kun mari da nupa chamaga marifu nipan nupi chamaga marifu taramapan amadi Central Armed Police Force ki personnel ahum punna miyoi chahumga marifu taret positive oikray Hausi Fawda Puna Miyoi Lising Amaga Chatter Ka Humdra Mapan Laikitray, State Asigi Oina Hausi Fawda Miyoi Lakama Lising Tara Humdoiga Chahumga Kunipan Positive Oikray. Masigi Manung da Miyoi Lakama Lising Nipan Ga Chamaga Humfumatoina Recover Tobangam Kray. Active case sa Miyoi Lising Ahumga Chahumga Kuntra Nipan Layri. Recovery rate na chada Marifutara Mga Das Make Mari ni. State Asida Layriba Maroiba Hospital Singi Oina Rimsta Chamaga Yankay Mari Janimsta Nifutaret Island Hospital da bed tara mari hangli MSF Little Flower School da bed tara manga hangli CMC Korengai da bed kuntra mari hangli Ivoyaima Hospital Singzamai da bed kunipan hangli Jivan Hospital da bed kunithoi Siza Hospital da bed humfunithoi Ras Medicity da bed marifutaro punna bed chamri ga humfunithoi hangli Lepanlai dina changsilakpa COVID-19 poster campaign ngasisu Salin Digital amadi NR Media na senduna lamlai AC ga manung chanba nongpok sanjenbam Kuno Bazar da pangthokray thoramduga mari lainana Salin Digital gi producer Fanjobam Dananjit Singh na hakibada aikoi huji COVID-19 second wave thengnari bani haibasi kaukthokpagi mami dari basi afaba khudam nate aikoi matam kharadi SOP ningthina ngakpa mathok tai Masigidamag aikhoina COVID-19 poster campaign Manipuri mafam khudingda pangthok chabani isada COVID ki chingnaba leiribadi COVID test tokthokpiu isana isabu layeng jabagi wakhalon thadoklasi aikhoi punna wakhal taminaduna anoba mafam COVID-19 poster campaign asi pangthok chakhikani haiki campaign aduda Salin Digital ki COTH Bandan Maitei amadi NR Media ki proprietor NR Rajesh Saruk yaki COVID-19 के पोस्टर कैंपेन स्पेशली फॉर COVID-19 सेकेंड वेव ओइना अखोइ तंसन जरपसिना ngасidi lamlai assembly constituency की मनुंग चनबा अखोइ नोंपोक संजेनबम बाजार दा लेरिबा कैथेन सिंग सिदा हौजिकी लेंगांगना दुकान हांगबा याबगी अयाब पिरकपसिदा अखोइना पोलेबा लागलिबा सिंग अमदि पो योलिबा सिंग की मफमदा अखो वखन तामिननबगी दमकता अखोइना ngасida सेमजरिबा लेंगांगना यारबा असिगुमलबा खुसा तोइना हांबा मी अखोइ मास्क नियम चुनु पिबा उपोलोरबा मास्क नियम चुनु हुंदोक पिबा अमदि मी अमगा मरकता फुटरु के आराप थंबीबा लोइना अखोइ कोविड की वैक्सीन सुंसोसोदना कापतो मिनसे हाइबा कोविड वैक्सीन कापदा किबिगनो हाइबना सिंबा असिगुमलबा इंडिया गवर्नमेंट सु लोकलगिबा खुंसा फ्री टू ऑल वैक्सीन फॉर ऑल हाइदना चथरलिबा कैंपेन सी अखोइना सौगतबा अमा ओइना सैलेंज तलमदि एनान मेरियाना अखोइ कोविड-19 हाइबा लेना लाइजरसे अखोइ पुना वखन तामिनरगदि सुंसोसोदना थिंबा ngangani खंजदना अखोइना पांथोक चबनी Loisilakpada maruiba pausing amuka na pizari
India ki Selyekta Mayek Kuntaret ki Mayek Hapnanaba Taurangliba Manipur ki Mapanda Leriba Maitei Singna Pukning da Pen da Bafauzai Achumba Mayek Ama Laptop Minaraga Chatpana Hena Kudong Chaba Oigani Haina Ahal Tarani Toya Popa Marup na Fongdokrai Anova project sing purakpadi lairadana Congress ki matamda semgalamba project sing BJP na luchingba ngasigi lainga asina sangaba fawba lushinba ngamdri haina CLP leader Okram Iwobina haikrai Amadi state asigi oina haukiba pung kunmari da miyoi chahumga marifutaret nauna positive oikrai miyoi marina laikhidrai Hausi ki oinadi ELITETV na pizaba Manipuri Paulo Izare miyang tabiri basingbo mukha na khurumjari.